Bijing tabiri ba khoi puno pu image TV na taram na okja bagal lo jana Rajesh Kumar na khurumjari ngasigi maru oi ba pauda Bifam mapal legidaba tarari shuba Manipur Legislative Assembly gi taruk shuba session ngasi dagi hokre Lakshman Prasad Acharya Manipur gi governor oina wasak lokre MP Alfred na Manipur gi Chief Minister Chinnana Silaba matamda Irang nemthagani haibasi Irang asigi hawrpham khangdabigini haina Challengers Youth of Kundra Bamgi President of Hongdroli loinana Wayanad District ta thokiba landslide ta sikiba migi masing chamaga humanga sukri mapungoi pau lobirasi lengak asigi finance ki in charge oiriba Chief Minister N Birena English singani kunmari kunmanga gi oina lupa crore lising kuntra mangaga chamunga kuntra mathogi budget estimate puthokre sitting mapal legida batarani thu shuba Manipur Legislative Assembly gi taruk shuba session aduda Chief Minister N Birena budget puthokladuna senba chahi asigi oina total receipt asi lupa crore lising kuntra mangaga Chanipan taramanga oigani haina pari masigi manungda revenue receipt na lupa crore lising kuntaret ka chatre taruk oigani aduga capital receipt na lupa crore lising taret supna marfudama pan oigani haina pari revenue receipt asigi manungda state asidagi lakadaba tax ki selfamna lupa crore lising aniga chamari humra aduga non tax receipt na lupa crore chahum oigani haina pari kumja lising ani kunmari kunmanga gi oina state ki lairiba consolidated fund dagi lupa crore lising kontra mariga chanipan marfumapan sinnanaba propose to bagal loinana apunba revenue expenditure na lupa crore lising kunga chatru kunipan oigani aduga capital outlay na lupa crore lising nipan ga chatukta truk oigani haina fari chai asida fiscal deficit asi lupa crore minus lising amaga chamanga kuntar oigani haina pari masi gross state domestic product ki chada ahumni apunba outstanding debt asina gross state domestic product ki chada kuntra manga oigani haina project tori kumja lising ani kunmari kunmanga gi gross state domestic product asi lupa crore lising nifumapan ga chamapan kuntra taret oigani haina pari haiki Mifam asigi ahobanamita home gi thausu puriba Manipur gi Chief Minister N Birena haikre sei asigi June gi tang kunmari da Chuchampur Kangpokpi Perjol amadi Tamenglong district head lenga ki district administration na ayaba pikhiba leite adubu lebak asi democracy chatpa oibana mipum khudingma freedom of speech amadi expression leiduna mi gi apamba phongdokpagi ayaba leibana lengak na yamna kanna ka hena thingbasu hek yadabana miyamna rally chatpagi atingba pikhidabani adubu konna lambi gi nakaldagi miyam yauksilakpadagi rally adu thugaiki haina phongdokhi Wapama singasi taritho suba Manipur Legislative Assembly gi taruk suba session hoba ayuki wang pokumda Congress ki MLA ke Ranjit na hanglakpa wahangi pokumda Chief Minister na House ta phongdokhibani MLA ke Ranjit ki supplementary wahangi pokumda Chief Minister na House ta makhata kibada asigumba rally asi ahoki chahi tara konda mi na apamba tawduna leiraki adu yamna ka hena tawbudi yaroi Manipur gi apun bagi saktam kaibe yaroi haiba wapam center da hana khanghan ba leikre aduna center lengak na torkadabani state lengak ki di apun bagi saktam kaibe yaroi haiba gi frep adu ohong balaite rally adu sin kiba lusing basing adu observation tori yamna ka hen ba tawkidabana lusing basing takta FIR pan badi leitri haike amaromda MLA ke magazine ragi wahang amagi pokumda hauki chahi kharagi mamangda Waithau Reserve Forest area da mioi kayagi yum kai thudeki basingi manungda pata paiba victim oiba mioi tarani thoimuk lam leitabagi application pirak palai makhoi tasengna lam leitaba oiragadi lam pinanaba lam masak khangdokle
अथुबदा लंपीनब लेंगाक तौरगनी है रेवेन्यू की चार्ज पुरीब चीफ मिनिस्टर एन बीरेन हाउस थमखी वहम पौकुम MLA सूर्यकांत ओक्रम की वहांगी पौकुम सीएम फोंदोखिबदा लेंगाक की मखाद थबक तौरिबसिंग मतम सही हुंफुदगी हुंफुनिथोयदा सांगदोकपगी वाफम लेंगाक कुपना खनरी सांगदोकपना फावरा नत्रगा हानगी चही हुंफुदा अदुम ओइगदरा हाइना कुपना येंगसिली मरमदी थबक फंगदबा नहा कयासु लैरी अमरोमदा पेंशनर सिंगी पेंशन अदुमक कायदना पीरी मखोई पिथोकदबा लुपा करोड़ चनिपान चुपन निपान की सेंफम मथंग सही की मार्च फावदा पीननबा थौरांग तौरगनी हाइना चीफ मिनिस्टर ना फोंदोखी जुलाई 23 इंडिया की प्रेसिडेंट द्रौपदी मुर्मू नौना अपॉइंट तौरबा मणिपुर की अनौब गवर्नर इंचार्ज हौजिकना असम की गवर्नर सु ओइरिबा लक्ष्मण प्रसाद आचार्य ngasi मणिपुर हाई कोर्ट की चीफ जस्टिस सिद्धार्थ मिडुलना राजभवन दरबार हॉल वासक लहनख्रे नौना वासक लब गवर्नर ना महाकी वासक लौबा मतुंगदा अनीसुबा मणिपुर राइफल्स की सीओ विक्टोरियाना लुचिंगदुन लाखिबा पेरेड की सलामी ओखी थोरम अदुदा लमदम असिगी चीफ मिनिस्टर MLA मिनिस्टर कयागा लोय की गवर्नर ना पौमी सिंगदा फोंदोरकपदा मणिपुर मियामगा पुन्ना अखोय अमतो ओइना थबक तौमिनसी पुन्ना थबक तौमिनरबदी थोकलिबा इरांग असिदी अथुवा मतमदा लोइसनबा ngамगनी हाइकी। बहुत अच्छा लगा। मेरी राज्य के सुख शांति समृद्धि की प्रभु से प्रार्थना करता हूँ। मिलूंगा, हम सब मिल बैठ करके अच्छा सोचना ही चाहिए, अच्छा ही सोचना चाहिए, जो उम्मीद करती है उसके अनुसार काम होता रहेगा। नकल अमरोमदा थोरम अदुदा सरुक याकिबा चीफ मिनिस्टर एन बीरेन पौमी सिंगदा फोंदोरकपदा फीस लाकनब कन होनरी हंदक महाकना सेंट्रल लीडर सीनियर लीडर सिंह कयागा उन्नदुना तोंगान तोंगानबा एंगल सिंह येंगदुना तंगदु लेताब लमदम अमा हलकनबा कन होनरी लोइनाना गवर्नर अनौब लाकलिबा असिसु अथुबा मतमदा पीस लाकनबगीदमक्तनी पार्टी प्रेसिडेंट अमदी प्राइम मिनिस्टर नसु लमदम असिदा पीस हलकनबा एम्फेसिस पीबा अदुनी अमदी बजेट सेशन असिदा नहा सिंगिदमक करोड़ 4 रोम कायथदुना थबक फंगदना लेबा नहा कया मसागी सेंथोक लंबी लेननबा लेंगाक असिना होनगनी अमदी अखोई यूनिटी लेसी इशू सिंगदा पॉलिटिक्स तौगुमसी पॉलिटिक्स तौबा याबो मफमदा पॉलिटिक्स तौसी हाइना फोंदोखी। See, now today assembly will start. I am came to know that some colleagues taking leave officially. Then that is the official, so we have to accept it. लमदम असिदा थोकलिबा इरांग सिना मरम ओइदुना मिपुम खुदिमक वानरिंगे चरक सिदा कांग्रेस पार्टी ना राजनीति की खुदोंचाबा लौननब होटनरिबा असि लेपियु अमदी MP अल्फ्रेड कांगम आर्थर ना पार्लियामेंट चीफ मिनिस्टर सिन्नबा फोंदोखिबा वाफम अदु मरम सादा वाफम नि हाइना लमलाई एसी MLA खोंबान ताबम इवम साना फोंदोकलि ngasi netaipat chuthekta leiba thambal sanglen da pangthokkiwa pawgi mifam amada MLA bomsana makhata na phongdokkibada outer manipur parliamentary constituency gi MP alfred kangam atharna ngarang parliament manipur gi irang asi chief minister na thoan bani chief minister sindoklaga irang asi loigini haikiba adu yumpham yawdo wafam ni thokliba irang asi BJP lenga asina manipur gi apunbagi saktam kaibi yaroi immigrant sing leiba yaroi bumbang kokthokpa yaroi reserve forest yum tasinba yaroi popi thaba yaroi haibna singba thabak kaya pakhatpa horakpadagi maitei singi mathakta atamna lan chatharakpani asigumba thabak kaya paikhatliba chief minister bu sinnanaba alfred na phongdokhi wafam adu wakaini chief minister sindoklaga asigumba thabak sing asi kaitharakpada alfred na tekchak loba ngamgadra natraga thabak sing asida सौगते हाइबा हाइनसु हंगलकली अल्फ्रेड फोंदोखि वाफम अदु महाकी वखलोंदगिरा नत्रगा कांग्रेस पार्टी की वखलोंदरा हाइबदसु मियामदा खंगनबियो कांग्रेस पार्टी अमदि इलीगल इमिग्रेंट सिंगी मरक्ता यानबा लेबगी ममिताई इलेक्शन मैनिफेस्टो दा यावखिबा
wafam dagi Hauduna MP election da illegal immigrants singna namna leiba pham singna vote masing chada barphudra manga henna fangliba amadi Rahul Gandhi na Susanpur chatpada ITLF na pisin kiba memorandum da palliba wafam sing aduna yanabagi mami chauna lei Congress party na Manipur gi irang ase loisinanaba waroisin thibagi mahutta khudong saba launanaba hotnaduna leire haisu mahakna phongdokhi level the higher or Congress party have your quick Congress party na take control was it we more pangalore more karan lore mani purkai da ba apai khandi hanzonda sat bagi sat li highway a mi thuk chedum to la Hojik chathariba parliament mifam asida outer gi MP Alfred na Manipur gi irang asigi horpam ase chief minister ni CM silaba matamda irang nemthagani haibasi Alfred masada kuki singna thalopam oirabasu indigenous people ama oina irang asigi horpam khangdabani haina challengers youth of Khudrak Pamgi President James Lashang Themna Phongdokre hiram basiga mari lenana ngasi Manipur Press Club ta pangthok ka pawgi pam awada mahakna makhata duna hai outer gi MP na parliament thamliba wafam asi Manipur gi indigenous people singi oina yamna laibak thiba amani mahak masa indigenous amani haiba kawbumna tha trama phajilaklaba irang asi horpam mamutta khamdaba asi angakpa phawi thokliba lan asi horpam asi lengak asina poppy cultivation thingluba NRC chana hanraba hotnaruba forest land singda ain kaina khunda silakliba sing takthoknanaba hotnaruba illegal immigrant singa tawriba sugi wathokya asinani haiba Alfred masana khangdriba si karigino chief minister sillaba kanda irang nemthagani haibasi kukina Alfred ta hairakpadagi parliament ta phongdokpa oirambadi ai adubu chief minister sinba haiba wapam asi kuki singi apambani masida indigenous people singna yagadra chief minister sillaba matamda kuki sing tuminna laikhiba yai adubu indigenous singi di lan asi waroichin purakhiroi thokliba lan asi horakpa matamda losil haudrabanina haujiti lan asigi solution purakpada araiba oiroi adumapu lan asi solution thidoknanaba amadi matungda amukhanna asigumba lan asi thoktananaba hotnanaba na hena afaba khongthang oigani maram asina chief minister sinba yaroi Alfred nasu akhang ahi kaya tanraga lan asigi horpam oiriba core issue sing parliament session da oina Bukhat Piu Haiki CM Situpa Katana Irang Sinim Taganiam Yam Lango Wafami Aduga Oza Alfredna Amuka Hanna Hangacharabada Irang Asigi Haurak Hamche Amuktan Akang Singa Mutan Nabiduna Irang Siga Haurak Pamsi Sini Abse Parliament House Amuang Baki Pudum Sabat Bangladesh Parliament House Irang Siga Haurak Pamse Parliament Gamen Asina Kopi plantation tingguba, NRC sana nak honor rumah border fencing ni step sing tahu tolong sing pakai luba. Abi reserve forest area ada tasal lagi ba, niungkai tasal lagi ba kunsing. Niu sing yang sing tapung nak honor rumah lagi, woi kibani yang sih amutang ken niu tadi kan biduna, parliament di house amutang kambiram. amaga tebang na duna tung koi na chokhat na bagi aset pa firep leiba khul ama oina khangnai ba khangsim village na khul asigi yumthom khuding da afaba ising phanghanduna hena phaba punsi mahing ama oina hojik public health engineering department na MSc GCKC projects and works private limited ke khusam na paikhat liba transformative water project asibu Kangsim village authority market gi thagat pa phongdorli afaba aseng ba sing Kangsim village gi yumthong khuding da phanghanar gi paikhat liba water project asi matam kaya dagi Kangsim village gi mayam na khorang na ngayak laba project amani water project asigi progress Kangsim village authority amadi water management committee na leptana yengsin baga loinana sangsil liba thabak thorom singbu chogatuna athu matam da Khunja Loshinanaba Kangsim village Khunja Singna Khorang Ngainari FACD Amadi MSGC
KSC Projects and Works Private Limited na kathokpaga loinana paikhatliba water project asibu Khangsim Village Authority amasung Water Management Committee na thamoi sengna thagatpasu phongdorokli ngarang khanghaudana sing ningkhaibagi thodok ta soktuna hojek North AOC da leiba Rajmeti City Hospital da yat layengduna leiba Lingchinlung kamai apokpa Langonglung Kamaida Lions Club of Imphal Paradise ki mut kangbu amana sel gi mateng pangkhre ngasi mateng pangba aduda saruk yakiba Lions Club of Imphal Paradise ki secretary Santi Kumar Naurem na hai hojik lamdam asida sing kokthok pana maram oirga mausai khal kaitharakuna ising ichauna singba thohalaktuna awaba kaya mayok naribani masida sunatana lamdam asida nong hek tabaga chingi mafam ayambada sing ningkhai ban singba mafam kayada leiriba lambi thong sing chathok chasin tawba matamdasu awaba kaya mayoknari asigum awaba marak asida laibak thiba thodok asina awaba tahalaba asida miyoiba amada utkadaba minungsi adu yenglaga aikoi amatani haibagi pandamda mateng asi pangbani haiki dingchunlung kamai apokpa langolung kamai Tamenglong district ki manungchan leiba Tabanglong village dagini hojik na Tamenglong district headquarters ki Dimthanglong ward number 3 de leibani ngarang thokiba laibak thiba thodok aduda mahaki loinabi amadi pikliba macha laikhidabaga loinana mahaki manau nupa su aruba phibam da soktuna hojik laikan naribani mateng pangba aduda Lions Club of Imphal Paradise ki president Soibam Syam treasurer ki thau puriba H Brajendra Sharma hanagi president KS Darendra Singh amadi board members sing to saruk yakibaga loinana mahaki anaba adubu layengbada mateng oinandaba sel oina lupa lising tara piramki nasigi anaba sigi layeng bamusung magi awana ta basi mateng oinandaba Lions Club of Imphal Paradise na makra mateng pang basida ekoi Lions Club members sing in mai pokchai asumna awana taraba matangda Lions Club amasung atop mipum khudingmakna angam mateng pangidana miyoiba amagi utkadaba amasung nungsi chanana himminabagi motivation ado ekoi Lions Club na phaujaraga asi lesumlaba angam mateng pangbagi thoram asi pangthoksabani haina thambare NG Chorus Love Linkhatnaba Laikhidraba Nomai Kapam Gopal gi mase thamchespu nisingduna Laikhidraba sing asigi machamasu Sanjembam Devahuti amadi Heritage Convent ki Executive Director Sanjembam Bikramna Sawobum Relief Camp ta leiba angang singda khudol pot pibagi thoram ama Sanamahi Sanglen da pangthokre hairiba pikliba angang sing asibu Lining Tho Sanamai Temple Board LSTB gi pung ichai jagoi loisangna takpi tambiduna asumna haugalakliba angang sing asibu masin ama tambiduna maromdom lepchaba ngamnanaba hotnaba asigidamak da LSTB bu amkhai leitana thagatpa phongdokhi relief camp ta leiba mahiroi singna Heritage Convent uripok ta tamningba leirabasu thonglawna hangdoktuna thamli haiki thorom aduda LSTB gi member secretary Maisnam Sivadat Luang amadi BP Vidyapati Sendamna singbana saruk yaki panbayai Nuwajing numit khudingi relief camp ta leiba angang sing asi pung isai jagoi loisangi oja Indira Konsam amadi samugi kangbuna takpi tambiri bani lakadoriba municipal council local self governance ki mikhalda mirep oinadaba sem saribi konthojam AC gi manung chanbat nambol mongjing Nambol Municipal Council Ward number 1 dagi Ilangbam Ongbi Phajabisnana Indian Congress Yorokpada Taramna Opagi Tharam Ama Konthojam Block Congress Committee na Sinduna Awang Jiri de Leiba Block Office Tangasi Pangthokre Thoram duda Inner Manipur Parliamentary Constituency gi Hanagi MP Dr. Thokchom Maina MPCC gi Kisan Committee gi Chairman Laisram Nando Imphal West District Block Congress Committee gi Vice President Hawaibam Ibotombi Konthojam Block Congress Committee ki President G Kailanjan Kabuina athobi mithunglensin oina saruk yaki thoram duda nongna ANC yarok labi Ilangbam Ongbi Phajabisnana ANC gi lengyan janduna taramna oktuna ikai khomdo utki
Fajabi Sanana Pondokibada, Man and Siok Libasi, Miamgi, Yapanaba Tabakaya, Bakat Nimbagi, Apamba Labadagini, Maramasina, Angamba Takta, Miamgi, Yapanaba Amadi, Party Chaukan Anavatabukia, Paket Kani, Party Lusing Batsing so Mahaku, Asumba Lambida, Lamjing Bigani, Tazi, Haiki. Hi, got it. Magi live in Akun Bakai, Tamana being a Madamana Ying Hibido, Adu Line, Congress is Mati Panzagi, Adu Line, a second guest, Yauzeraga, number Municipal Park Council, What number 1, candidate Amma Owen and Tuxage, Hannah to Kanzera, Toxera, Congresski, did Leva. I tap Tom Balusing Blessings in a wood, Lamjing of Dark View, 80 Kashu Kanzavana Sade, Why Kazi, Izeraga, I Matamas Paddy. Loan Lowerga Infal Bore Lambida service story passenger Gari Singh Irang Asinamaram Orga Gari service Yadabana Loan Singbang Namdaba Amadi Hingbagi Labi Mangsilak Liba Asi Lengakna Midang Sangbiraga Loan Kohan Bamak Namdragasu alternative means sama Sinbiraga Hingnanabagi Labi PBU Haina Moretu Infal Transport Association Gi President Kundongbam Jingona Pongdroli Hiram Asigamari Lenana Nasi Manipur Press Club the Pangtok Pogim from Amada Mahakna Hai Miyoiba Amana Hingbada Sel Yaudrabadi Yadaba Maramna Sentok Lambi Lenaba Haidana Gari Loan Lauraga Passenger Service Amadi Business Macha Macha Tauduna Honar Pani Income Lakpa Horakpa Amadi Hingbagi Asa Uraklaba Matamda COVID-19 Namaram Oerga Chauna Chaiteng Funky Madudadi Kara Sapaba Amuk Horaklaba Kanda Hauzik Toklibalan Asinamaram Oerga Service Amata Towa Yadre Loan Gisenpam Singba Namdabada Natana Bounce Charge Na Henjilakle Pivum Asida Loan Loduna Hingnanaba Hotnarubura Haibu Hingba Namdabagi Pivum the Lakle Maram Asina Loni Singda Toliba Loan Asi Loinamak Kohan Bak Amdrasu Hingba Yanamagi Lambi Amasinbiu Natraga Chatpa Yadran Laiba Lambi Asi Chatok Chasin Yahanbiu Yumda Laiba Matam the Su Loan Toba Lakpana Lapam Kangre Yumdagi Gari Puduna Torokadabasu Lambi Gi Lambi de Gari Lahogadra Haibagi Akibakaya Mayoknari Hari Panbayabadi Association Asida member Chahum Rom Lay Masigi Manungda member Nipurom di Loan Lauduna Hingnaba Hotnaribani Amadi relief camp the labor Kaya Amsu Yauribani. Loan of Ledra, Itachi, Shemadra, David Ramakadra, Machine and the Government, Place Media Tunda, Manipuri, Mapa, Viriba, Maruka, Naderiba, Charbide, Amadi, Barak Mapa, Kakanadeva, Barak Prime Minister of the Zoo. I couldn't to live logically. One of the two with the Zoo. I didn't. Exhabanaba, Karam ground, Shimbira, Karam, Ladina Tibiragana. I told him what you wouldn't be, who have come there. There's Mira in Lakpok Lakpam Raju Sahi Kuntrama Apok Pakawa Maibam Singing Dagi Mui Asi Otto Thorga Hingjaba Mui in Haina Rajugi Loinabi Nippon Balana Nambol Maibam da Nasi Pangtok Pok Pogim from the Pondo Crate Nippon Balana Hai Hokiba Mars Tagitang Kumathoigi Numidangda Maki Nupabu Nambol Savalekai the Laiba Arambam Sanjit Sahi Nifutret Apok Damu Kowa Mui Amana Makoi Otto the Rijab Tauduna Pukragan Numituda Laibak Tiba Todo Ama Tokibani Hariba Todo Asida Mahaki Mapuro Badi Mari Lainade Makoi Macha Ama Laire Mapuro Ibana Otto Thorga Sel Talga Yum Pujabani Mahakti Mara Lajidabani Maram Asina Todo Tuga Mahaki Mapuro Ibaga Mari Lainahan Bigano High Kick Hokiba Masu Tankun Matoi Yahinda Namon Sabalika de Arambam Sanjina, I keep Purba, Lampurapam Raju, Magna, Aramam Sanjina, I keep Purba, Rizabama Sasina Pugibani, Rizabam Sasina Puga, Lugi Michimakata, Kudun, Tone Double Toduama, Tokre, Dr. Sida, I keep Purba, and Tomali Zavanate, Sumagi, Rizab Dukane, Kodi, Manga, the Tower in Jupuzabane, Hi, but Togosida, I keep Purba Maran, Cantalate, Chenahan. Kerala the Tokiba landslide the Lakom Lena Amasung Nungmark the Hindun Labor Yauribra Haidana soldiers Amadi rescuers Singna Nungmark the Kanatiba Humbugi Tabak Chatari Monsoon landslide Aduda Laki the Bagi Masing Jamag Humpumanga Yore Hari Mui Lissing Amarom the landslide hillside village Singdagi Kanbangam Crate
चा अमसुंग इलायची यामना पुथोकपा मफम ओइरबा केरला की वायनाड डिस्ट्रिक्ट अचौबा लैंडस्लाइड अदु थोखिबनी ऑफिसर सिंगी रिपोर्ट मियो चामगा हुंपुतरुक लेखिद्रे चामगा मरफुद्रा मंगाना असोपन नंख्रे मियो चानिगा कुन मंगाना हौजिक फावबदा थीबा खंग्री लोकल एशियानेट न्यूज टीवी चैनल नदी लेखिदबगी मसिंग चामगा हुमद्रा मापन्नी हाइरी इंडिया की ख्वाइदी फजब टूरिस्ट डेस्टिनेशन अमा ओइरिबा केरला लेबाक पोपगी अंगनबदा लैंडस्लाइड अदु थोखिबनी नुंजाव कया यावबा लेखोमगी इसेल अमदी इसिंग कन चेंथरक्तुना मियोय कया फुमजिनखी कया अमना चेंथकिबनी लिसिंग अनि तारा निपान स्टेट असिदा थोखिबा इचावगी मतुंगदा हंदकी लैंडस्लाइड असिगुमना साथीबा लेत्री हाइरी अखंग आइसिंगी मोट मतुंग इन्ना नोंग लेप्तना चयोल अनिदगी नोंग ताबदगी सोइल पेथोक्तुना लैंडस्लाइड अदु थोखिबनी हाइरी मुंडाकाई अमसुंग सुरल मालागी मरक्त थाबा थोंग अदुसु इसिंगना चेंथखरे हाइरी रेस्क्यू वर्कर्सिंग अदु रेनकोट लिटुना लेखोम लेना अमदी नुंजाव मरक्त मी कनबगी थबक कन चतरी नोंगसु लेप्तना तारी हाइरी अरोइबदा मरोपो मोहन्ना मिफम मापल लेगदबा तरानिथोय सुबा मणिपुर लेजिस्लेटिव असेंबली की तरुक सुबा सेशन असिदगी हौख्रे लक्ष्मण प्रसाद आचार्य मणिपुर की गवर्नर ओइना वासक लौख्रे MP Alfredna Manipur की चीफ मिनिस्टर छिल्लबा मतमदा इरांग नेमथगनी हाइबसी इरांग असि हरफम खंगदबदगिनी हाइना चैलेंजर्स यूथ ऑफ खुंबो खुंद्राक पंगी प्रेसिडेंट फोंदोबली लोइदना वायनाड डिस्ट्रिक्ट थोकिबा लैंडस्लाइड सिकिबा मिगी मसिंग चामगा पुमंगा सुख्रे ngasi damakta di paudam pijaba matang asida losinjare mijeng tabirba khwai punawku amuka hanna krumjari